Ngasi PALLIBA LEINGAK ASIDA THAJABA LEITRE LEINGAK ASIDA WAKATLIBA si UTONG AHOBADA PAOMENBAGA CHAP MANARE HAINA Kuki Khutlai Paiba Shingna MIHAT Thina Hatokpikhrabi LUWANGBI LINTHOINGAMBI gi Apokpa Hijam Kulajit na Pendaba Phongdorakli Wafam asi Kuki Khutlai Paiba Shingna MIHAT Thina Hatokpikhrabi Hijam LUWANGBI LINTHOINGAMBI amadi Hijam Hemanjit ki imung manungna Thengnariba awabada saruk yanaba ngasi National People's Party NPP gi maruoiba thawmi sing chalubada Leikhidrabi gi Apokpana Phongdorakhibani ngasi gi khongsat aduda Hijam Kulajit na machagi photo da yengladuna hai numit aduda macha nupi ga phone da wari sanabada khudong thiba thokle haiba khangba ngamki paw adu hek khangbaga cyber crime da wakat ki adubu ngasi fawba langla langjil amata puthokpa ngamdana leiriba si pende haiba natana kariso hainingai leite numit aduda mahak naramdrabadi macha nupi da ngasi thokliba thodok asi thoklam loi hainasu mahak na ting thaki belum tahu kita hari makum cuma begitu saja saya nak sampai orang kuih Aina minta dalam drama communication game dalam drama kutang maga boy kuih sana lalu begitu dengan Aina tahu ni mana tu semua ada Amina hari ke cuma ya Aika tahu Tasing bading kasi kisah kasi tasing bading wakar na sudah ukrong mo to pawi bagat sama rin ay galing ay dagi mag-isama krando paupi mo de pontan ki mami kumto isagi ko sa tagin rin mama na pondo mo so ayun na ay ki pondo kitaw mo de ko pondo mo talaga ki ko parang Nakalamromda ngasigi khongchet aduga mari leinana MPP gi National Vice President Y Joy Kumar hai lamda masida hojik thokliba thodok kaya asi yenglubada Manipur lenga kamadi Manipur Police asi mathau tawba ngamdre haiba mayek sengle irang asina maram moraga lenga asi leitabaga pangkhak oiriba asida Manipur Police su mathau tawbada mating thokpa ngamdabadagi irang asi hena chawthoknaba machak oirakpani haiki amaromda mahairoi ani leikhidaba asimak irang asigi manungda thokpa khwaidigi laibak thiba thodokni haiba yai leikhidaba ani gi hakchang fangnaba honaba amadi Mihat asida chenaba khudingmak chairak pinaba honabada NPP party gi maikaidagi pangba yaba mateng pangkhigani haina mahakna phongdukhi ngasi leiba Manipur gi film sidadi police function toriba tawdaba raise is a big question haibadi force ngakta adu tasena moise thabak toriba tawdaba haitana haina yengu targadi adum phamma pangai me yengle bi film ni police ki su aina pe wai sana ka da ko moida su order phangde moina tawge ab kan da yadaba sangjal loga su handoro ai pum ba du ma me lei aduna police ki intelligence ai all out torga kulli moi function taw to mo nge tawro matamda madudai da puthor katamani maduda puthor pa ngamdragadi police ki intelligence fail hoire haibe ai intelligence ai se collect to ga ta gi intelligence se praja dei phangadamani khoi gi police ki personal sing dei phangadamani sigi matang da di kariguma hojigi leiba conflict se thom dabta ga di police ta ki me amam su yauri moi dei su kai su information phangadum se hojik leine ba na pa tanana amaga wari sana bau sana da film se si leiba ni na intelligence pura cut off to ri film thikani